Yang pilih pun nama pu Sharatchandra Sharma News ki Manung lu taram nok sari. Ngasi Manung lagi topik si Mount Koubru Impasse hai pasti matu di Koubru ki laifam lenda laifam sanglen nama laisang nama sani hai ba swai dah laisang si saning dah bagi kanglu ki interest hai betai amarom dah hai di laisang saning si su lai thaja ba si swai dah la di trust ai swai dah la si thaja ba hai ba study evidence नत्रगन स्वाइद थोइदोप आर्गुमेंट थोइना लेनदब हाइबताय अदुगा करिगुंगांद थाजब हाइबसिगी मांगददी अतै पुनमक्सी लोइनब फेल होय हाइबगी वारी सुरेगे ले थाजब सिगी पावर से अदुगमति कनब हाइबताय अदुना करिगुंब कांद कोब्रुगी लाइफमलेन कोब्रु हाइरप कांद स्वाइद अखोइना निंजंग थोक्तगी मतमदगी चनरब थाजरप अदुगुंब लाइसिंग थाजबगी lai khurambagi lai phamlene na che na thajabagi khurambagi swaida chanabesi kuina mamangdagi lakhrabani aikhoi su khangjoi madudi ngasitagina sahi kun muki mamang kun manga humang dai khoi su pakhang amoina na ha moina angang amoina Koubru kaba masi karigumba kanda chiraw matungi thangja humlak karigumba kanda imoinugi korigi swaida kaba lai khuramba dum chanaraga lai aikhoi su kaba yaudre yang kuina Tengkang ani ahum lo kajari yang pui na hafta amu lei busu yau jari madoi da khoi na thengna jari kipsi ka bada thoidok na kaisu apan ba kaisu leiti yam nungai na kai Koubru gi a matonda khoi gi pukri sing kari sing matamam da gi leira aba shan maru mana khwai da gi top oiba adoi da napi hogdaba napi hogi hoba aduga awang ba upal di hogdaba aduga tenawa haibatai wa makhal macha hoba aduga mathak ta khakat pakan da kari umganda napi ni aduga napi gi saklon se kari man ge da mora man ba hai batai madwai du thajana ba haina ba se kai no hai kanda kari gumba kanda lai gi numising kari sing thok kanda lai thokla kanda phammaga koi gi kari hai tare lai sing kari sing punna leiba phambagi explain tawromi hai bagi mamangai da kai wari ta kanda mafam do goro kan nungsi jaba thajaba adwai da puk tabudi nate tawadabu punna maksing chili sang ti sum lak pa kanda handak si Koubru ki laifam lenduda sangama sani hairikpatagi sangmakti sagano laaga karaga lai khurambada thoidokpa yetpa leiti tawadabu sang saningdabagi kari sing wakhalon jung phongdoknarakpa amana thajaba kanggu mana sang saningba laifam lenum saragati laifam lenduma leragati kitang thajabagi mamido kharagen hengarkani haibani aduga karigumba kanda khoina sumujabada masi as a whole country gi oibe aduga punamak subtalakanda global gi oina sar saba laisang saba gurudwara saba aduga masajid sing kari sing leiba shaklo nama leitrasu laisang duma mayam laaga khorambam dum leirati chet na swaida kari gumum leire na ngak hapta amtang orasu nomagi amtang orasu thajana ba haibagi wakhalon lakpa masin mang thara kandadi thajaba haibase yam kan garba adugumba shakti ni haibagi achet pa thajabam ti lai tawdabu laisang saningba laifamsida laisang saningba saningdabagi wa tholpa kanda maswai se kanglup ani karigumba kanda wa house dei maram mora kanda asuk kuina nungsinana loina raga lakpase nungsina dabadu di phatte khana chaina budi phatte yanabam ti porakwa phai haibasina mang tharakanda ngasi impact news gi chu Mount Koubru gi Impasse kari karamba khongthang thangminaragadi natragana karigumba step khara handoknaragadi Shanti oina yam peaceful amicable end du pork ya kata ke habi matang da kumna khan tanjani loi lengjin bidabage singdi ai yeri thang phambiri base SM Jalal president AMMOCOC ne AMMOCOC ki full form say all Manipur Muslim organization coordinating committee ne ihan ozar Jalal butaran moksari adu ozar Jalal gi oida ai ni yet thang phambiri jari base Ashang Kashar social activist ne ozar Ashang Kashar butaran moksari maroi ne ngasi gi significant of guest si kai no harakanda Kanglup ani haibasta saningbagi kitang muknaba marai tongnaba yanadaba area se ekoi jum khanbada wari sharakana dum tholakani tawdabu animaktu gi natabada animaktu na mang onjanaraga argument tongoi matang orasu kitang thapna na yengba aduga kari hairagadi kai tarogadi phagate kaise khara lapna yengba haikanda amana I maiti panganni ekoi gi adum puari digi loinaraga lakraba maiti pangan oja Jalan aduga Oja Ashang Kashar nagane na supna khalakanda kanglup ani gi mai onjonaraga sawnaba aduga marai tongnaba ningai sangdana se yaudobida kitang lapna yengbada se oja Ashang Kashar khangi ko adudi khangbai matung oja Ashang Kashar ihan hamjaningi si Mount Koubru gi Impasse
laisang sage hai ba ma laisang di sano khoram pakarak pada lak pada kaju athing belai te et belai te to go bu laisang sa ba wafam du di handuk piu hai ba wafam sida kari toroga di kamain toroga di maswai de yanaba por ka di du khara kon thambira su anma ke wafam se kamai ubu ya ge si Manipur leiriba praja kutimakna masi maram se fajana phap taba ma change natradi hojik sumaina khara khara dispute haiba tare create haiba tare haurak puse masi haying fajana maram chana matam chana ama loisan haudaba taradi masigi matangdagi yamna kaino yamna chauna mai chalak khigdara haibagi aikoina yengba matamda si udaba nate hange aduna masi Koubru Mount Koubru haibasidi yamna sanghraba ligraba history ni history gi matungina akhoi masidi maite gi yamna supreme court ko mohoi gi supreme court haibdi yamna sengraba adugumba lai horokpham aduga history da moina panba gi matungina di 700 millions mukse all oire years all oire haina haye ko aduga magi kari area so dum leijari ado aina last January 22 2021 da the Hills Journal haiba objection filed against proposed declaration of Mount Koubru as protected site haiba ama phongki madu da detail di yaure aduna ngasai Koubru haibasidi history phajana leirabanena history adu phajana mayek sengna mi singda khanghanba takba ama change history se phajana sengna Koubru se Mount Koubru se karino karamba gino haiba sengna leikhro pochida hojik gi generation da naha singkhrana mi singkhrana masigi history khangdabse masidi laibak thibani haina lowe aduna Manipur machama oina di asikumba historical oiba mafam asikumba mafam sidi history se khoi loina mi loina mangna khangba mathau tai targa le haina haininge maramaduna hoji aina hainingbadi ipa ipu sindigi chahi li sangna lakraba Koubru se sigi lining ningagi jati amagi sengram mafamni haibsidi mayek sena laikhraba lakra potni adubu masida aina madugi jati singda mu hainingbadi adu kumbal li sangna lakraba history place aduga mafam sengram mafam aduda ngasi phawbuda adugumba ichi nau singna karimata semkatadana thawai sadadana adum thamkibase chingkaba khopa tawra adum chahi lakhibase karigino haibisisu aikoina observe tawdabanate ado hojikti matam se lakpane na akhoi Manipur da hojikti mi yam sala e akhoi gi inflection akhoi gi mapande gi mathang changla e adumai na hojikti lam gi value lerakpa magi chaka area thirakpane na hojikti crisis se lakpane aduna hojikti kanglup amana masi akhoi gi ne haina claim tawrak pasini hojik hawrak pase claim tawbu hawrobani se hayeng masina mathang changlaga claim tawraga chawna thoraka dawribani aduna masidi history gi matungina phajana kaino khoi protected area ama oina ko ka site ama declare tawraga phajana mayek sengna thambadu na chumgani adu hojik aduna adumaina history sengna laikhrabadu da history gi matungna moina semka sagat ke haibadu da semba saba yaroi haibadu di chumloi haina lowe adu to honingde madu di lamgi akhoi gi matter dispute lakpam tamda masi irang ama oiningai thokpani haibase aina masi sengna haininge okay haibadi yes adoida ayet pa argument sing kari sing do sumdab swai maram di thajaba matam puina leira aba aduga akoina khangdringai matam dagi hauna la aba history do ama leibanina history do khoi hangana yengba amtang khasagi phaga yengmum mathau tani khanga kandati khangdringai da pangangang modu khanga kanda khitang amu kaitare kitang peaceful area ma leirakadra swaida oirakadra haiba area duni ojajalan maroina question se wafam se animaki haite amana haido se yam kuina adum chahi kya mamang tagi adum laaga kalaga lai khorambado khoi kari chu haijadabani tawdu nauna handak te inong nauna laisang sagani haiba swai gi area se lakpasti adudi yaningdi haiba amana maike amana haido sina akhoi kuina akhoi thajaba se akhoi thajaba he khangpadagi Koubru haiba sigi nasai gi historical facts mayama and plus swaida thajaba haibai poto leibanina akoi hujikti matam kuiramina laisang amtang sage tung koiba haiba kanda younger generation na su khangong naba lakchana ba haiba gi area ani sigi wapam sing se oja
amana su chumde amana su lande amana su chumde hainingai gi area si oja yana ma maike nim gi ganda kari wafam thambininge se mase hujike mangda oza kasana su thambi gre akhoi manipur si yamna sengna haira kanda akhoi tongan ba ethnic communities mayam ama khak tongan ba religious communities mayam ama khak punna coexist over lamdam amani lamdam sida lairiba akhoi gi community mayam se punna hingminna ba haibama lakpa taragadi akhoi si tangai phadana akhoi kanglup amana gi religious sentiment okay aduga magi tongan ba aspirations mayam si khangna ba ikai khumna ba ama tangai phadabra na khali hai Maramadana handaki Koubru matang dal laiba episode sen masimakti yamna laibak thibani hana khoi adumai na thamjage hai masi wakhaina na bagi masi solution lakna na bagi lambi tu hoi laigani tangai phadana kai gi leitagani tabu akhoi masel ge marakta akhoi bhap tanadaba ma leihanbdo madu haujiki yamna saukhataba khunai sida sigumba issue sing sida yamna PT issue sing sida yamna community polarization hekta toba akhoi se akhoi gi lamdam sida oja PT issue da communal polarization toba gi chang se masi yam wange haijari ba okay ada for example na khoi mamang da example of khak sum panjage akhoi mamang da akhoi Myanmar da Rohingya ko ba jati ma khak akhoi genocide towi ada magon da atrocities towi the United Nations na masi mass persecuted community in the world haidana adumai declaration pupi yam tamthina wat nei ki bagi keno makhak ne hai ada khoina AMMOCOC naga akhoi madu humanitarian oiba angle da United Nations High Commission for Refugees ki makhada makhoi bo humanitarian oiba akhoi treat tobiragati khwaidagi phagani mi oibagi minungsi gi oiba miangda India government na su intervention tobiragadi hena phagani gaina akhoi observation lam kha phongdo bada Rohingya si Muslim oiram dana ba nasagi Manipur dagi AMMOCOC na Muslim gi sentiment da Rohingya sing dugi wangang e mena communal polarization tawrak tana ba ama choba keno mo wai kia du ngarang handi amuk Myanmar da khoi gi Myanmar ne uheningu bu nataba phongdo bo wafam du as a humanity amoina phongdo wafam Sharatchandra lahun na bagi community polarization lakpa adu ai du area du ngarang na hanche sokna nungai tabe area du Jalal ai mathang naw dong lak thege ja aduga sem sabi lo ge chugai de supplement phongdo da aduga khwai tege maru Jalal thabiri si religion punamak tagi khwai tege hena wang bu di humanity haiba religion du hena wang ba leiti haiba area du matam gi mamang da kayarak thengna la asu matam gi hongakpa generation to generation sum lakpada hujiki leiba chakhat le haina hairiba matam stadi ekoina kanagumbogi awana ta kan awana tariba mido kari dharma chapano haiba nataba he awana tari han hana khoi mi ama oina miyoiba moina mangon da pangba yaba mating pangsi haiba du wakhal lun du mangoina ga changgen bai sta kwai tagi best way du ni sam thara kan da oja Kashar baroina hojik pudi oja Jalanda wafam ani amana saning da bagi wari singkar sing thangure adu ai ngaktang haiba tai oja Kashar da in thamjadu ji hangoina hangdoi ni ko hangbasta oja Kashar na kai thambing bodo thambip tai oja free oina oja Kashar in thamjani ga argument se oja Kashar matam kuina akhoina khangak phokda sahi around 25 30 gi ahead ta natraga adu mangda so halaman jing kari sing mayama thajana ba leidana chalam badru ne khoi ju tung ilaga chacharu do sahi kumangai ku thai mangda Koubru da chatpa yam nungaina aswai gi surrounding king ga ding da doi da leiba periphery sing du gi periphery leiba kaithen sing kai sing da khoi marketing ga tawrakan da chatpa adu karigum kan da even sing gi mayai hai batai khara kakhat la kan da adoi du na so sigum ba timing se lai khurumba lakpani na makhoi gi mathau ta ba basic ni sing kari sing available uhen se na sana thangno mayam phangan da even moina hangbini do khoi gi ni ko leidana dam nungsina bagi bonding am de dum leiga lakpane ba adu bu hujik lai sina ngasai wafam se lamina oja Kashar in thamjani se matam kuina dagi singga dana lai khoram dana adum tawraga lakpodo khoi kaisu ayat papi da bani kari gino hujik khakta lai sang saning e se question je oja Kashar thabiri ne ba kari pakhum pining ge sen ꯖꯅ ꯂꯥꯏꯁꯟꯁ ꯁꯥꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯁꯤꯗ ꯃꯣꯏꯒꯤ ꯁꯦꯀ꯭ꯔꯦꯠ ꯁ꯭ꯄꯣꯔꯠ ꯑꯣꯐ ꯗ ꯃꯩꯇꯩ ꯍꯥꯏꯌꯦꯕ ꯀꯣꯕ꯭ꯔꯨꯁꯦ
adu aina confuse padi chino meite singna moi ki temple ama sage haibada hojiki adu da leiriba mi singna yade haibigira natraga adu da leiba mi duna sage haibada meite na yade haibigira asi ama aina chamanaba ama leyaba okay okay tawudu hojiki laisi maruina tang kunsi uja sankasa maruina akhoi letpau hoki minister akhoi youth affairs and sports society gi 20 April gi pung amada my quarter da in the presence of awangmung numai honorable minister forest and environment gi wari chawi tangka amsulai tawudu bushde address to ba mana invite to BDC honorable minister na President natraga Secretary Committee on Protection and the Preservation of Mount Koubru Manipur haibani samsam harakanda aduga akhoi sum ujabada su ozana thambidai bu wafam do tasengumaki akhoi na sum akhoi sum chorong sum ujabada laisang sage haibama samsam harakanda laisang makti chano lai khoromagi gari gi sum lakpa khopa to budure khoi akai ba adwaida thingba amta leiti laisang chaning dawgi wafam adwaida any kind of construction do yaning di haibe area dino ja sang nte adu laisen adu hairi budo adu da labor tribal singera haibni da natra surrounding adu da labor quite immediate concern the surrounding ujin adu hoji akhoi gi chino meite singna di kaino ma saning bani aba sage adu na aina ngai thamjagrabado masidi hoji ki akhoi gi manung da communal or akhoi gi jati gi madu gi haibe gi wafam lakni ngai targa leite okay history clear oina leibne na history do kuire crisis of Lord Koubru haibagi not amasu lei mi amana ibago adu bajana pabiyo aduga masi ngasi gi wa na teba ngasi gi wa oiradi moina tobudu chumeba ko khranandi taning lamoy aduba aidi to the point ko straight to the history aina adu da lakpane ba sidi chehi li sangna lakraba history leibnena license haibisidi akhoi gi Christian sing thajaba chingdagi adi larasu Imphal tampak manung da sabasu leina yes aduga akhoi gi chino muslim gi su mos leina mafam da ko aduna madudi makhoina hojik temple ama sage haibada historically proof lebenena madu da thingingai leite haina lowe adudi chumloi adumaina magi my area da adu toba religious ki toba yaroi hairadi hori problem crisis meam thorakrani aba Imphal da lam leiraga church hari Imphal da lam leiraga mosque sari ko temple sari mayam sidi kadai da chakka doriba aduna masidi hojik last kaino da Supreme Court na su order ma leirabani India se religions di magi apamba da chasnu haina leibani na akhoi religious ti ki adugumba ama tawgni habdu di aidi chumloi haina lowe aduna masidi historically history clear oina masidi a sacred sport of the Meiteis haina laye aduga ngasai ki makhoi ki Supreme Court ne haina laina lam makhoi duna kone sendok na se adubu mi thajaba mafam da asida lai lai asida khoi kaino thajaba lai haibadu di kanana su deny tobu yaroi aduna hoje laisang ama sage haibadu da thingbudu di chumloi haina aidi lowe adu kari gi background da thingbado adugi mafam do masi kanlup amagi mafamne lene haibigira aduga natraga magi khunigine haibigira ko adu proof piba tai adu piba tai aduna ngasai na ahobada panjakre aina angakpadi thengbu thengmanle ichino maitei sing kanglup sing no kariga sup kuina leibno haibdo akhoi Koubru aisi akhoi poktringi digi oiti chino maitei sing na karaga aduda chalaga halai kholab se akhoi wari tai akhoi na angang weringi digi si amu ueba chala ura so far ngasi phoba more than 50 years or 100 years subsida ichino mokhoina license karimata sem saram da ba leitaba dudi akhoi angak poeba khoi di saro haibani aduna masudi magi mai thajaba matungina akhoi nungsi Manipur leimina ribani anu moina akhoi license ama sage haiba kanda adudi sabe yaro haina changbududi masidi political gi kaino nate sidi religious ki kaino nena akhoi amaga ama support on badi phabra ina law yes exactly karibu kanda so jalan thambi buduri issue ma tholok kanda swai da khoi gi communal polarization gi mami se yaringai di changdabadi oigi osano tawdabu swai da ka hetare ubudi phangdaba aduga mai magi interest in bagi mami me hektaba isam samna issue do clear cut on leragadi wari saral solution ba yabado maning de kai degi inare maning de illi habidi nate ko in da so osano maning de in bangam da so osano aduga swai da hek mami tabadong to buse masi sum yenaragadi asigumba mami singkari sing external force sing lisan na wi tanjama piba ko mari aduna yaringi amaga hojik nungai na daba aduga penna daba aduga ka hetare saningba gi area ku padana phamba kanda amicable solution ma soin ubu phangani habni jalan
huzik oja Ashang Kashar thambi baduniko kuina sahi yankhai sama even sama duki before da adum back ta chatlaga yenga so dum laamgani Mount Koubru gi historical facts mayam ama aduga swai da religious sentiment mayam so involved tawbani na kari kai ge swai da tung koina la tung da lakadaba generation da su khangjana ba akhoi gi su ancestor gi langkhalak pada lifeham len gi khungul liba aduga khubam do khangnana ba swai da laisang ama sabada what is the harm sinioja mase akhoi ge Manipur da lairiba akhoi ge kanglup khuding makna akhoi ge maitai singi ba religious sentiments mase akhoi kai khumna pham thoe ne khale okay ahan da ani subada haujiki akhoi Mount Koubru se masigi matang da khajik tang mayam na tanari ba khangnari ba potsi akhoi ge maitai ge khwai de ge maru oi ba lai mari maikai ngak pa lai mari haigatra lai mari gi manung da khoi ge thangjing aduga marjing aduga Koubru aduga khoi ge wangbren sumaina laiba sigi manung da Koubru si yamna maru oi ba lai amoina maitai sing na thajaba belief amane maitai sing thajaba amane masigi khubam sida Manipur dai ta natana iban na khoi ge Manipur gi wangma da lai khraba Tripura da lai khraba Kashar da lai khraba Bangladesh da lai khraba maitai chi naw sing sina akhoi holy palace da chatpa dauna Koubru sida laaga lai khurum na bagi wari si so tai anu maram wara kana hairiba mafam sida maitai singi waiba adumba religious adumba place ama khak thaina dagi adum mafam sida worship toraga chatna bi ama lakpa do madu tawjage haiba adugi sentiment do thedona madu akai ba sentiment natte haiba adugi wakhalon observation akhoi thamai da phawi aduga akhoi gi mafam dugi protection and preservation committee of Mount Koubru haibana thado maduna su akhoi masigi sentiment si kai khumna bifam di thopra haina akhoi khali ado marak sida misunderstanding khara lairi base mafam dugi akoi bada lairi ba khunja sing haiba tare adugi su moigi possession gi kari gi moigi lairi ba kano to interest to madu yamna kanna akhoi gi effect to handabida makhoi ga phajana phamin rakanda masigi kano sigi waroi silama akhoi government ki level da akhoi puragadi purakna ba khongthang si lokhat pidana tawbiragadi madu khaidai phaba oigane na khali aduga nakal amarom da akhoi gi hairiba issue sida akhoi gi religious polarization tawdana CSO singa dagi kana kana side na idana akhoi gi kadawdana torakpagi pot lakpa taragadi madu ti akhoi sumoyena khali adu leiriba issue se masi religious polarization tawbagi mahutta Manipur government na so akhoi historical monument ek ki makhada lamse acquire toraga adumaina construction du sage haibagi thorang tawa mali ado handaki April gi tang manga da akhoi gi saitu gi SDO na akhoi gi kenoma thokhiba mali hariba lamse acquire torana bagi adu matung da mafam sida akhoi survey kari kra tawba khotpa lakpa yaroi haina thingbagi pot ama lakpa madaida akhoi gi mayam se akhoi gi pulap akhoi gi laifam du chatpa thingge bagi pot ama akhoi oina lakpadagi maduda akhoi gi warauna bagi potagi potsi chauthorappa oina bujai aduna masi makhoi na so muk sengdokpadi akhoi protection committee duna so lai khurumba changbadi akhoi thingjati haibna sengdokpa ma hapet ujagre ada marak sida lairi base karai dano lai khurumba changba thingdragadi lai khurum bhamdu da lai khurum na bagi lai sangama jabase masida kaishu harmful oiba lairoi na di khali madu moigi wakhalda karamba apprehension laibagi no haibadu di phajana phaminara kanda madu religious sentiment nataba realities da phajana phaminara ichili na oibagi wakhalanda phajana phaminara ga ingna moration pragana ba thorangama koi makhata na mai government gi mai kai dagi paikhalanningi aduga masi moration lakanningi adu masiga mari leina na iroi na khoina haijaning godi akhoi Koubru se aina som tajabada akhoi gi mau maram gomba regi akhoi gi chiru gomba chothe gomba community khara da su akhoi gi Koubru si akhoi kano tawbagi lot Koubru hai tare ko masi worship tawbagi masi da thajabagi kano se chatna bi si leiba malik kapui jaina makhoina madugi kano to worship che tawba malik ana masi da leiriba religious sentiment sing city akhoi kuki chininau singi religious sentiment pu orabasu nagai chininau singi orabasu or akhoi meitai chininau singi orabasu Christian gi waisano ado meitai sana mahi jang gi waisano akhoi Hindu
religion gi waisano Islam religion gi waisano lariba religion khuding makki religious sentiments masi da shok kataba thabak si mase kanglup amana datraga amana heta masi tawhanning de madugi mahutta karigomba differences of opinion leigada boregati yamna akhoi internal chamber da haitare ko yam phajana phaminaraga akhoi ma da khenariba singdo kai kai no haibadu phajana phaminara waroisem purakpagi culture ama khoi learning e haujiksi prithvi gi adumba global gi kano sida yamna chaukhatlaba yamna hongaba aduga akhoi hanna gi akhoi amamba da thajari ngai gi matam du natraba yamna stage amada leiraba matam sida akhoi religious sentiment macha macha da akhoi cold war tongna sagat na dagi innocent people me amam kha involved to handana ma ta tawraga polarization tawra khana chaina na bagi ekta phi semna bi phi takhat na bi sum bagi culture simakti masi matam siga chana yeng banu gai te lai bak thi aduga yaringai thunu lo sunning heavy area aduni aduga thai jalan thambi bada apprehension sagi kiba natagana kai ni thajabasi nakana borom da thajaraga chakrakanda wakhan se sarang na bam tho la kanda wari chanaba yadawi film dumokti lehaning de aduga hana apprehension sing kari sing loina silent tor makanda brain se amtang empty your mind do phajana hangal kanda wari sabada ai kok kok hamna nabagi area duma phajana thambiro aduga taning nabagi keno su create atmosphere create to biro wari chanaga dum puthorpa yabani haibani oja sankhasa oja sankhasa lakse ai break ki matung lakcharage break ki matung dai peak news ki manhuni yengbi punam ki famda thuna pudun lakse peak news mi yeng tadun lebio Panthoibi Construction Private Limited developing tomorrow presents Panthoibi Green Homes, a destination of luxury living, equipped with modern amenities. Launching on 23rd of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurambam Leika, Imphal. Panthoibi Construction Private Limited na miyang gidamak G+2 dagi G+6 ta upgrade tawkraba residential project amakak launch tawzay. Upon Basembam ki 10% amag down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis to tibirak payagan. Nasimalang simbiro Panthoibi Construction Private Limited, a sister company of Panthoibi Housing Finance Company Limited, Torambam Lekai. Office of the Yaifre Group of Finance, Head Office Singmairong near Eastern Motor, Imphal East, May Tara mga English singani kun mathoi. Tha amada lupa lesing marikha khulaga. Hauzagadauriba lottery cum tender asi yaubiraga. Lupa lakh kun gi mapu oibiu. Lucky draw fauragana lupa lakh amma fangbigani. Loinana athoba matamda agent yang khaisu pamzai. Agent singidamak monthly income draw timing na nungthul gi pung anini. break ki matung yeng bidi puna mapu taram nok sari tasangmakti nungai na daba aduga nasai gi area se sakhang naram daba area se wari sarakanda adum adwai du da solution ama tholakani haibasi aset pa thajabasi mayam puna mukta leibiba fai aduga karigum kanda ngahak ngahaki nungai daba pen daba shauning mana mara mora kanda jaga du da already han leijaba structure sing construction sing haibatai maroina thong bridge gumba natragana khitang culvert gumba chauba haidi mine chatpada su dum mathau taraga dum chatoriba leitraga di yam khudong chadaba karigumga na anai khangde any kind of urgency da madwai du da bridge na loromba natrag culvert na loromba roll du akoina saurup kanda aina di khangiba masi leibadagi nungaire chatok chasinda aduga anai kuthok puchin su nungaire any kind of emergency da chu thure di haiba aduga saurup kanda di punam su kaukho kanda hek tugai bagi shakta mamu bu pham se handaki Koubru keri area da thopo sinatna matam punamak tawi strike tor su lambi thong hek mei thadokpa mei tharamina koilas tu kandre adagi karigumba hek tokan mi changan ningre thong he thingjanba sambale khajanba swai ki area sangse kwai tagi thon ningdaba machine kanan da bse kaino hai kanda ai khoina chachaba lambi du isana madu mangan jaba isagi khongda isana maswai da singjang na yanjan jaba du gi area du ne do yaninge machi tobino oja sangkasa hujik lakni ba area se karigumba kanda maike ni gi mungnabam lakpani na security forces sange
ꯑꯗꯨꯒ ꯃꯗꯨ ꯍꯦꯛꯇ ꯇꯧꯗꯅ ꯑꯗꯨꯋꯥꯏꯗ ꯇꯧꯗꯅ ꯈꯣꯠꯇꯅ ꯍꯦꯛꯇ ꯇꯧꯔꯒ ꯅꯝꯗꯅ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯤ ꯁꯥꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯃꯨꯛꯅꯕ ꯑꯃꯗꯤ ꯂꯩꯕ ꯃꯨꯛꯅꯕꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯑꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯦꯛ ꯑꯃꯅ ꯍꯦꯛ ꯉꯝꯈ꯭ꯔꯒꯅ ꯄꯦꯜꯂꯤꯒ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯗꯕꯗꯤ ꯅꯠꯇꯦꯀꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯎꯪꯈꯠꯅꯕ ꯑꯁꯤ ꯃꯥꯏꯀꯩ ꯑꯅꯤꯗꯨꯗ ꯏꯟꯚꯣꯜቭ ꯇꯧꯔꯤꯕ ꯑꯦꯅꯤ पार्टी वारी सारकांद सोल्यूशन पोरक्पदुना क्वाइदगी बेस्टने पालिबा सरकार सुंगु छोइदुना येंगबदु तुमिना लेबदि येंगबदि या येंगा सुम तुमिना लेबदि आदमिना अदुआइदु सेक्युरिटी फोर्सिंग करिंग थाजनबा ngaकी गसाइगी कंट्रोल तौननबा सिचुएशन अमा अदुआइदुदा थंबदि याइ तौबदो दैट इज नॉट परमानेंट मये किदि सेक्युरिटी फोर्स कयम कुइलेनी लेमिनौदो से एकोइनी अदुना लेमिनगदौ अनिदु फजना खंगमिनबा अमनबो उनकाय खुमनबो चंगी उजा संखस स्वाइगी एरिया दा अखोइना करिगुमदा अनवांटेड कनो हाइबताय इंसिडेंट सिंग करिसिंग अदुम उबदि फंगी yes हुजिक सुचेना थाजै 20 एप्रिल दा सुवारी साबै एरिया am सुलैदि स्वाइदा series of talks एना सुम खनबदि yes वारी सानबै से ओजा याम फै वारी सानबा याद्रदि मदोइदोय फरक तारि हाइबसु अदुम लेरिमनिको वारी सानबा अमा one round of talk to enough ओइदबदि याय series of talk मथौ तारकपदि याय हंदकी वारी सादुरिबा 20 एप्रिल की करिगी स्वाइ से कमाई उबिगे से आई वाखंदा अखोइगी religious affairs से ददिको अखोइगी mutual understanding अमा अखोइगी faith की मतुंगिना understanding अमा फजन लैरगा चमिनबना फै असिगी मैटर दा जे सोंदा पंबीरे security forces के कैसे चिनर तौबसिसु religious affairs दि मसी आई ओहन तौनिंगदे सोंदा काइनोमा यारो है ना तौरीब सिंसु अखोई मोइदसु आई फोर्स सिटी हनिंगदे करी करी सिटी religious की मैटर ने ना फजन फमिनरगा डायलॉग तौरगा अंडरस्टैंडिंग अमदा पीसफुल ओइना शंका साकप चमिनबदुन क्वाइदगी फगनी हैना लौवे अदुबो हुजिक मीटिंग फमगदबदो अदुगी फीलिंग दा हिस्ट्री फजन खंगबा मणिपुर की पुवारी फजन खंगबा अखोई नुंसीबा जाति अमगा जाति रिलीजन अमगा मगा ऑनर तो इकाई खुनबा मीवै सिंगना फमिनरगा तौरदी मधु अफब लाकनी अदरवाइज सिदी politicalize तौरगा तौबो ओइरदी ngsaina haibadu soidana dispute lakani aduna hoji dialogue तौगदबसे politicalize ओइरगा तौगदबा मी कंपु खरादी अदुम यावबसु ओइना उइ सेदा religious की अमा invite तौब लैद्री so far government नसु तुमिना लैबि यारोय तुमिना लैबा कुमना उइ आइना हाइनिंगबदी खरा कालुप खरा नदे अखोइ मु या निंगदबसु थोरकनी अदुबो history do अखोइ खंगबा ताइ history दा अखोइ दि चकनी आइगोन दा हाइरोआदि आइदि history दा चकनी अब history दा मणिपुर की history दा clear ओइना कोब्रू की मतंग ददी इखिब लेयब अदुदि अखोइ अमगा अम इकाइ खुनब तरगा लै अदुगा हुजिक यामना चौकखरब वॉल चौकखरब मतम सेदा अखोइना religious खितंग मैटर मचा अमगी तमकता यामना politicalize ओइरगा इशू अमा साकनिंगाइ तौबदुदि तौहनिंगदे अपील तौरी मरमदि हुजि एनी दिल्ली की एयरपोर्ट चलो अतोप मफमदे चौकखरबदुदा prayer room haina thambiyeba adu prayer room hairaga christian gi khakta natiyeba muslim su changlaga any tribe ko aduna huje sigumba historic mafam sida karigumba thajaba kanlup ama gi religious ki ama moina worship to god moi gi tamakta adu semjage haiba kanda semba yaroi haibadudi aidi tahoningde yaroi haiba means to the karino arga aigi lamne haiba gira natraga aduda changba yaroi haibra चपदी याय खोरोंबदी यादुगा काइनो तौबु यारो हैरददी आई प्रेयर दी तौबु याय मफमदु दादुगा काय तौरुनी चर्च लेतरदी कोई चर्च लेबी चर्च मनुंग द वर्शिप तौरिबनी लाइक दैट अदुमाइना मधु तौरगा अदुदा इचिनाव ट्राइबल खराना नत्रगा धर्म खराना अखोई प्रेयर रूम अमा मफम अदुदा अखोई हिस्ट्री अखोई सु सागे हाइना अदुगी एरिया दा साबदा काय बिसु लेते लोइना मकी थाजबा मतुंगी आइदि थमो हाइबनी अदुबु आइना हाइनिंगबदी चंगबदी याय अदुगा अदु तौबु यारो हाइबदुदी कंडीशन दु मैटर दो इशू दो करीगिनो आइना मादु क्लियर तौनिंगे मरमदी लमदो आइगिनी हाइबिगिरा को नत्रगा से एरिया से आइगिने आइगी परमिशन याउदना तौबु यारोय लैद्रदी यारोय हाइबिगिरा क्लियर अमदी लैबताय whereas आइना हाइनिंगबदी ngasiगी वा नतिएबो ngसाइना हाइबदो कोब्रु द कारगा लाई निंगलगा कुमलै हलै लेप्ता तौदना हाइबसिदी अखोय पोक्ट्रिगिंग ममांगने हबा चाइ कयागी अदुगा ngसाइगी हिस्ट्री सु क्लियर ओइना लैरे अदुगा 1940 कया दनो 46 47 दसु असिगी केस तौनबगी मिसलेन अदुदा कोर्ट अदुगी लाइरिक त लोइना यावरे अदुना अनौबो पोट ओइदबनेना तोइना रेगुलरली चाही कैलेंडर की टाइप कुमना चलगा लाकपा कारगा तौदना
ꯆꯩꯔꯥꯎꯕꯒꯤ ꯃꯇꯨꯡꯗ or what is ꯃꯈꯣꯏꯒꯤ festival or seasonꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯂꯒ ꯂꯥꯛꯂꯒ ꯇꯧꯔꯒ ꯂꯩꯔꯛꯈ꯭ꯔꯕ ꯄꯣꯠ ꯑꯁꯤꯗ ꯍꯟꯗꯛꯅ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯍꯪꯅꯤꯡꯉꯤ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯀꯗꯕ ꯗꯥꯏꯂꯣꯒꯁꯦ ꯐꯖꯅ ꯇꯧꯕꯤꯔꯒ ꯃꯁꯤꯗꯤ ꯗꯥꯏꯂꯣꯒꯁꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯤꯁꯤꯡ ꯈꯛꯇꯅ ꯇꯧꯕ ꯌꯥꯔꯣꯏ ꯃꯣꯏꯅ ꯇꯧꯔꯗꯤ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯖ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯏꯁꯨꯗ ꯗꯤꯁꯀꯁꯟ ꯐꯖꯅ ꯗꯥꯏꯂꯣग ꯇꯧꯔꯒ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯔꯤꯂꯤꯖꯤꯌꯁꯀꯤ ꯂꯤꯗꯔꯁꯤꯡ ꯌꯥꯎꯍꯟꯅꯤꯡꯉꯤ ओके लीडर याहोनिंगी ओजा सांगसन हौदोकपुसे आमफे ओजा जलाल मरुना स्वाइदा कांगलुप अनिगी ngसाइगी रिलीजियस सेंटिमेंट की वाफम मु लाकपा स्वाइगी आर्गुमेंट अम थोगला अबनिना अखोइना पामबना आर्गुमेंट से मतम कुहेनिंगदे खदब सैनब थोनिंगदे एमिकेबल एनमा याम पीसफुल ओइबा सोल्यूशन अमा पुथोकमिनमगी वाफम दुनी सम हारकांदा येस हुजिक गवर्नमेंट की साइड तगी माइके अनिमक इनवाइट तौना माइके अमबु तोंगाना तोरसो अमबु तोंगाना तोरसो वारी सारगा माइमागी ओपिनियन सिंग करी सिंग सेंटिमेंट सिंग खांगदोंनबगी होटनबसे आइदुम फेने खली ओजा जलन कमाइन लोबी अदुगा करिगुम्बा कांदा लार्जर प्लेटफॉर्म अमा हाइबदी रिलीजियस की लीडर सिंग हाइबा कांदा हुजिकी आर्गुमेंट तौरिबा खितिगी हुजिकी नुंगाइनदबा सिंग अनि खक्ति नतबा अतोप सिंग करी सिंग मणिपुर तारिबा सिंग करी सिंग सिगी रिलीजियस लीडर सिंग याहोलकांदा मखोइगिसु ओपिनियन सिंग तौबगी मथौ अमा ताने सो दैट ए परमानेंट एंड पीसफुल सॉल्यूशन अमा पुरकनबा कई थमिनिंग मसी हम जोमे अबगे हनकी कौब्रुगी पोचे मसी खक्ता अखोइना अपानना खन्नना मसी खक्ता अखोइना येंगबई मुहुत्ता सिगुम्बा सिमिलरिटीज दा थोगलागदी अतै अतै मखाताना थोलकपा मतमदा मदु थोलक्तननबगी प्रोटेक्टिव मेकानिज्म करिनो अदो थोलकपा तारगदि मदु करम्बा मेथोडोलॉजी दा मदु वाखैना गदोरिबनो हाइबगी केनोमा अदो करम्बा अंडरस्टैंडिंग अखोइ स्वाइ मतंग दा लेमिनबा मथौ ताइ हाइबसे रिलीजियस लीडर खुदिंग मक्ता कम्युनिटी लीडर खुदिंग मक्ता अदो गवर्नमेंट ता सुमदुगी मैनुअल अमा करमाइना मसी थांजनबा चुमे कमाइ थांजनगदम हाइबगी मैनुअल अमा मखा तारकपा गवर्नमेंट सिंगना सुमदु फॉलो तौहौननबा अदुम बा केनोमा अखोइ लेरगति सिगुम्बा अखोइगी केनो सिंगसे इशू सिंगसे मखा ताना थोनदबा यागनेना खली हाय अदुगा सिगी मतंग सिदा अखोइगी ममांगदा अखोइगी हिल एरिया कमिटी की मतंग अमा हाइफेट फेट अखोइगी पन्नबगी वाफम अमा ताइ अदो हिल एरिया कमिटी सी होय चुमे अखोइ आर्टिकल 371 सी की मखादा मणिपुर की हिल एरिया कमिटी सी मसी क्रिएट तौदना मोइगी ओइबा प्रिविलेज खरा लै मोइगी ओइबा तोंगानबा अखोइगी केनो खरा लै अदो ओइबा तारगसु हिल एरिया से आर्टिकल 371 सी न कवर तौजबा तारगसु अखोइ सिरोइ लिली की मतंगदा अखोइ सिरोइ की मतंगदा अखोइगी वाइल्ड लाइफ सेंचुरी एक्ट कुंबना कवर तौबगी जुको वैली की मतंगदा अदगी तोंगान तोंगानबा केनो म्याम खक्ता मदु अखोइ हिस्टोरिकल मोनुमेंट एक्ट की मखादा कवर तौबा सुंबा खरा दुम लैबनिना मणिपुर गवर्नमेंट हिस्टोरिकल मोनुमेंट एक्ट की मखादा कांगलुप अमगे वर्शिपिंग प्लेस अमा खक प्रोटेक्टेड तो हेनगे हाना खोंथा अमा लौखलकपसे मसी इनवैलिड ओइबा अदुम्बा नलेन भोइड ओइबा अदुम्बा स्टेप अमति नत्ते मसी अते ते मफमसिंग दा सोरम तौनबा पोटने हाना कोय अदुमाइना येंगजै and swai matang da koi lainari ba misunderstanding da umang da su panjakre madu phajana one by one party do koi government na phajana kauraga phaminaraga digest tawdriba area sing do phajana digest tawrana ba step lo khatpa amasung punna phaminaraga thu bada amicable solution ama lakna na ba masi serious waina lo su lobi ramgani government na aduga makhata na su lobi raga masi wala si lakna ba local hanjani aduga marak sida in the meantime koi tongan ba koi gi keno singna अखोई प्रभोग तौगदबा कांगलुप अमना कांगलुप अमदा प्रभोग तौगदबा अदुम्बा कैनो सिंगसे मसी वाफम सिंगसे स्टेटमेंट सिंगसे यारिबम खै मसी फोंदोक्तबिदा अखोई तमिना कीप इन साइलेंट दा मसी लैरगा गवर्नमेंट स्टेप थुना लौबियु हाइबसी खक्तदा अखोई म्यामसि माइसि सोमदो वनसलगा लैहन्नी कमेंट अदुगा काउंटर कमेंट सिंग करी सिंग सोशल मीडिया दा हेक्टा फ्री होइना तौदबसे फत्री बरमदी सोल्यूशन पोरकनब कन होनरी गवर्नमेंट की साइट के सु म्यू सिंग करी सिंग हाइदी आर्गुमेंट्स दा चेनरी ब सिंग करी सिंग इनवाइट तौदना वारी सानबगी एरिया बा मयामा पुथोकनबा अदुगा एमिकेबल एनमा याम शांति होइना एन होइबे यानबा अमसोबसु काइदनबगी एरिया मा पुथोकनो कन होनरी मरखता ओजा सखा समरो अमरो ओजा जलान थमिरप एरिया से हम पजै मदुदी वाथोक अमा अदुगा आर्गुमेंट अमा इशूम दे राइज तौरे सम हारकांदा आई थिंक दैट कुड बी द परहैप्स वन रीजन सरकार की साइड तगी इनवाइट तौबरसु
moi sarkar na thon bi se Mount Koubru gi impasse lotion na bhai ni samta impasse am de le sayet na ba issue de le issue le base hoji series of sai gi to am chathare aduga wari am khak sa bu finance natte aduga waruation nama por ko series of to mathau tarakani to to ringi manung da hoji lai hi hoja wari ni ko kanglu bo na he haiba kanglu ne haiba SCD to go ni ya tra di kho tra di kain tong sum yawi aduna oja swai da lotion lak pasai da oja gi site ta gi being a social activist moina social harmony do khoi na dum prevail to go le nan ni ko ja kari message pibing aduni lotion lak pasai da aina mayam thamjaning badi akhoi di always kaino achumba du da lemina si aduga history do khangsi aduga history to da clear oina just say history to the kanana su deny to we are whether naga wegera kuki wegera pangan wegera maite wegera history my history live do di no one can deny ai masi thamninge masi da akhoi gi manipur gi hojik su hana gi su asi gi phibam la kradi government se yam sole akhoi gi government se ko ada any issue thokpa da akhoi ki achumba justice later so history later so mi khara na thana bamlaga andolong tawradi adum compromise tawra chapase sigi happy china today we are facing so many problems in our state compromising tawra kalup khara na aduga political leader weriba government ruling puminariba singchina magi apamba matam da tawthokpa matam da harawa magi aningba thumdaba kanda kalup khara da insalaga blockade tawhanba ban tawhalaga magi aningba thumningai tawba double role tawrieba anu hojik sarkar na masi kari khali ga lairi bino masi di asigumba dispute lak tiningai committee ama government gi site gi ju kalu khuting yauraga ase religious including leaders sing yauraga committee ama form tawraga peaceful dialogue oina chalaga amicable solution purak paduna quite best oigani aduna aina thamjaning badi government na tawpham thokpudu di according to the history according to the justice adugi matungina phajana khoi gi naga gi wairasu amagi wairasu maite gi thokpa kanda kanagi michan minai khaidadana achumbu de phajana panthopye tawbiyo haibase aina haininge adubu hojik ki janjar sida hojik manipur akhoi gi praja singna natraga leaders in the government na tawribe sidi karino maite gi isula rasu naga gi wairasu kuki wairasu adum chumda khangdana yausalaga compromise tawro loisandana chakiba sports university gi area gi hoji bhane clear oidari laimakhongi khralere iramu thokigani asigi pillar border gi hojik international border gi manipur gi irang se hoji loisandari asman thamjalaga smai lakani no hojik Koubru gi sichu hojik sharing se da phajana government sina mapi mapa oibanena akhoi peace and harmony akhoi gi goodwill akhoi gi resira co-assistant gi peaceful co-assistant gi focus tawraga thuna masi government intervene tawre haraga committee ama set up tawraga peaceful dialogue tawraga amicable solution ama puraklaga ingna chikna kaino chamina ba tawmina ba se aidi pame that's the best way have some thank you oja jalan lochal ko se finally no ja moroina oja jalan kamai ubi hujikili ba matter si government na timely intervene tawdi na haibining bra wari sabagi area sing kari di mayam leidi leidi hanso already tawbudum wale oja sangajan tambira ko oja kari haibiningi adu kari ko kan yes in the end law of the land se adum ngamna ba honara ka doni na adugi phibam do laktinge da kare upakanda nungai nadriba kanglup ani do masa na khangminaraga solve tawragati quite phaba area du ni goja adugi area du sarkar su ngaiba manbra sarkar gi intervention je dum tawe na kanbibra natraga silent spectator oi haibase yabining bra karigumba kanda sarkar gi law of the land do sin natinge da make ne du yana krati haibagi area du ngaiba manbra sin ya nan bani ko adugo lochal ko da oja nasai gi ojan phukapirak pa social media da kai da comment counter comment pin ba do nungai te do adugi message kari thabining ge chen ausiki oina government na pura silent spectator oina layena haibadi madu kitang haiman ma thokani okay government tagi khoi gi proactive oi ba initiative kharadi government na uba phangi adum lokhat pa adum ui tawata bo lokhali ba thabak to hawjik phawbati akhoina madu result da lakpadu akhoina udribagi wani adu soidana result da lakpa ya ba adum thorang amati government nam lairibani na government sigi oi ba tangai phadaba responsibility kharadi soidana tawrakani habagi akhoi thajaba lai aduga loina na akhoi punamagna su government ta madugi thajaba ma akhoi keep tawtragati government ta akhoi all the time akhoi na government na tawba thabuk sing si sum thajadabagi wakhalon da lairaga su adugi waroisin prok khara wagani tawata government na su akhoi gi praja sing si masigi oiba opinion mayam si akhoi khara concern we hanningi
aduga thabak ama tawwa matamda tawdringai gi mamang da madudagi lakpa yaba outcome singdo probable outcome che hana khara anticipate torakanda hana khara observe torakanda mada step si yamna phajana cautiously thang bibagi tangai phataba ma lay religious sentiment gumba involve tawgadaba area da khara ge su hienna cautiously khong thangan janingi maramdi masi khitang khong thang am soi gibada khongpham am soi gibada chowa khoi pandora ge box hang tu badawna thokadawni na ada khoi india extra precautionary measure ama mathok tani habini aduga comment atu counter comment on social media regarding this issue kari habini yoda ada social media da aduga paper da khoi da statement thokpa kaidoba ma city khoi khara khoi strength to phai kitang strength to religious polarization te statement piba khotpa yauna rakani janta daba khotaba jiti social media jan paina ramina mai magi oiba tongan ba kaino ma haira kan maduna provoke toraga another side tuna amuk tongan na mung ngang pa aduna amuk ana atoba side tu de hen provoke hen ba ana situation do tense helakpa adugi pot lakpa yai adu sigumba pot singsi akhoi amna chaukhatpa society amagi chaukhatpa people lama khak oibagi responsibility do koi praja sing ngang na sa every some time responsibility lei madudi peaceful aduga peaceful akhoi gi tranquility si maintain tawna hona bada government aduga law of the land adugi hek nakoi na akhoi being a citizen amoina akhoi responsible lei hai bese kok dok pekeno loose commencing karising comment piba aduga counter comment piba gi thabak se masi tok si not only handak ki issue si kak na tabada tung lak pada yam sensitive oiba issue sing karising mai ungna rakani adu adwai do kitang phada minasi phada ba sina khwai phai aduga kui chaigi sum kuira agadi adum solution karising adum phada na rakpa sawbu phada kan di sukul sodan wari saba yum yabai rum aduga aphaba madum tholakani sawringi manung aduga yang nangning ba si sawbu duni go yang nangning ba matam sawringi matam duni khara phada biro khara indhara kan da kukning kan da punna phamina bagi area do ni yobu responsive oibu habni sam na kan oja jalan aduga ja sangkasang ngasi impact news lakpiba aduga ngasi manung hona se mapung phan bebina lo selak pudikai khumna jeri guest ani maku amukara thagachai ngasi ki damta impact news ki manung hona tang solution jena tanjai role adu lamdam sta tholiba thodu wathok kya gi mari chumba report ta impact news ming ta dun lebyo